ꯀꯣꯏꯊꯤ ꯊꯤꯔꯒ ꯐ꯭ꯔꯤ ꯁꯤꯠꯀꯨꯝꯕ ꯐꯪꯕꯁꯤ ꯃꯁꯤ ꯑꯩꯅ ꯅꯕꯣꯗꯤꯌꯥꯗ ꯑꯩ ꯑꯉꯥꯡꯁꯤ ꯃꯥꯒ ꯊꯥꯔꯒ ꯑꯍꯨꯝꯅꯤ ꯂꯥꯏꯔꯤꯛ ꯍꯩꯇꯕ ꯃꯃꯥꯅ ꯄꯣꯛꯄ ꯃꯆꯥ ꯂꯥꯏꯔꯤꯛ ꯍꯩꯔꯣꯏ ꯒ ꯍꯥꯏꯕꯗꯨꯁꯨ ꯍꯥꯏꯍꯟꯅꯤꯡꯗꯦ ꯈꯔ ꯁ꯭ꯇ꯭ꯔꯒꯜ ꯍꯥꯏꯔꯒꯗꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯑꯣꯏꯗꯣꯏꯅꯦ ꯑꯩꯒꯤ ꯄꯔꯁꯣꯅꯥꯂꯤꯇꯤ ꯏꯟꯍꯥꯟꯁ ꯇꯧꯈꯤ ꯍꯥꯏꯅ ꯈꯟꯖꯕꯁꯤꯗꯤ JNB ꯇꯝꯂꯨꯕꯗꯒꯤ ꯀꯣ ꯀꯔꯤꯀꯨꯂꯔ ꯑꯦꯛꯇꯤꯚꯤꯇꯤꯁ ꯃꯌꯥꯝ ꯑꯃ ꯑꯩꯅ ꯌꯥꯎꯕ ꯐꯪꯖꯈꯤ ꯀ꯭ꯂꯥꯁ ꯅꯔꯁꯔꯤꯗꯒꯤꯅ ꯀ꯭ꯂꯥꯁ 2 ꯐꯥꯎꯅ ꯑꯩꯒꯤ ꯂꯣꯀꯦꯜꯒꯤ ꯁ꯭ꯀꯨꯜ ꯁꯥꯏꯅꯤꯡ ꯁ꯭ꯇꯥꯔ ꯏꯪꯂꯤꯁ ꯁ꯭ꯀꯨꯜꯗ ꯇꯝꯖꯔꯛꯏ JNB ꯌꯥꯔꯜꯄꯥꯠ ꯏꯁ ꯏꯝꯐꯥꯜꯗ ꯀ꯭ꯂꯥꯁ 10 ꯐꯥꯎꯕ ꯇꯝꯖꯔꯛꯈꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯣꯡꯕ ꯂꯤꯇꯤꯟꯅ ꯂꯦꯞꯄ ꯂꯩꯇꯅ ꯃꯌꯥꯝꯗ ꯃꯥꯏ ꯄꯥꯛꯄ ꯑꯃꯗꯤ ꯑꯩꯈꯣꯏ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝ ꯑꯁꯤ ꯃꯤꯡꯆꯠ ꯐꯔꯛꯈ꯭ꯔꯕ ꯀꯌꯥ ꯎꯅꯔꯕ ꯃꯇꯨꯡꯗ ꯉꯁꯤꯁꯨ Disclose the Untold Story EP-06 ꯃꯌꯥꯝꯗ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯁꯥꯇ꯭ꯔ ꯄꯨꯝꯅꯃꯛ ꯄꯣꯖꯤꯁꯟ ꯐꯥꯎꯕ ꯄꯥꯝꯃꯤ ꯑꯗꯨꯕꯨ ꯂꯣꯏꯅꯃꯛꯇꯤ ꯐꯥꯎꯕ ꯉꯝꯗꯦ ꯉꯁꯤ ꯑꯩꯈꯣꯏ ꯃꯥꯡꯗ ꯂꯦꯁꯟꯗ ꯂꯩꯔꯤꯕ ꯃꯍꯥꯛ ꯑꯁꯤꯁꯨ ꯑꯦꯛꯖꯥꯝꯄꯜ ꯑꯃꯈꯛꯅꯤ ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟ Efam Ruhima ꯃꯍꯥꯛ ꯑꯁꯤ ꯔꯖꯥꯃꯨꯗꯤꯟ ꯑꯃꯗꯤ ꯐꯥꯇꯤꯃꯥ ꯀꯩꯔꯥꯎ ꯃꯛꯇꯤꯡ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤꯅꯤ ꯄꯥꯏꯑꯣꯅꯤꯌꯔ ꯑꯦꯀꯥꯗꯃꯤꯗ ꯍꯟꯗꯛ ꯀꯥꯎꯟꯁꯤꯜꯅ ꯂꯧꯈꯤꯕ 12 ꯑꯦꯛꯖꯥꯝꯗ 12 ꯄꯣꯖꯤꯁꯟ ꯐꯥꯎꯔꯛꯈ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯑꯗꯨꯅꯤ ꯑꯍꯥꯟꯕꯗ ꯔꯨꯍꯤꯃꯥꯗ ꯂꯥꯛꯆꯅꯤꯡꯉꯤꯁꯤ ꯔꯨꯍꯤꯃꯥꯁꯤ ꯃꯌꯥꯝꯅꯗꯤ 12 ꯄꯣꯖꯤꯁꯟ ꯐꯥꯎꯔꯦꯅ ꯈꯕꯔꯗ ꯅꯠꯇ꯭ꯔ ꯔꯦꯗꯤꯑꯣꯗ ꯇꯦꯂꯤꯚꯤꯖꯟꯗ ꯂꯣꯏ ꯎꯅꯈ꯭ꯔꯦ ꯑꯗꯨ ꯍꯦꯟꯅ ꯃꯌꯥꯝꯅ ꯃꯁꯛ ꯈꯪꯅꯕ ꯃꯤꯡ ꯂꯩꯐꯝ ꯑꯃꯇꯪ ꯍꯥꯏꯕꯤꯌꯨꯅꯦ ꯃꯃꯥ ꯄꯄꯥꯒꯤ ꯃꯃꯤꯡ ꯀꯩꯗꯧꯔꯤ ꯍꯥꯏꯕ ꯑꯩꯒꯤ ꯃꯤꯡ Efam Ruhima ꯑꯗꯨꯒ ꯑꯩꯒꯤ ꯏꯄꯥꯒꯤ ꯃꯤꯡꯅ ꯃꯨꯍꯝꯃꯗ ꯔꯖꯥꯃꯨꯗꯤꯟ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥꯒꯤ ꯃꯤꯡꯅ ꯐꯥꯇꯤꯃꯥ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥꯅ ꯍꯥꯎꯁ ꯋꯥꯏꯐꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯄꯥꯅ ꯒꯚꯔꯟꯃꯦꯟꯠ ꯖꯣꯕ IRB ꯊꯥꯔꯠ IRB ꯑꯣꯏꯅ ꯊꯕꯛ ꯇꯧꯖꯕꯅꯤ ꯑꯗꯨꯒ ꯑꯩ ꯍꯟꯗꯛ ꯀꯥꯎꯟꯁꯤꯜ ꯑꯦꯛꯖꯥꯝꯅ ꯂꯧꯕ 2025 COHSEM ꯑꯦꯛꯖꯥꯝꯗ 12 ꯄꯣꯖꯤꯁꯟ ꯁꯦꯀ꯭ꯌꯣꯔ ꯇꯧꯖꯗꯨꯅ ꯑꯦꯛꯖꯥꯝ ꯑꯁꯤ ꯃꯥꯏ ꯄꯥꯛꯆꯕꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯀꯌꯥ ꯁꯨ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ 5ꯅꯤ ꯑꯗꯨꯒ ꯑꯩꯅ 5 ꯁꯨꯕꯅꯤ ꯅꯨꯄꯤ 5 ꯑꯗꯨꯒ ꯑꯩꯒꯤ ꯃꯈꯥꯗ ꯅꯨꯄꯥ 12 ꯄꯣꯖꯤꯁꯟ ꯐꯥꯎꯔꯛꯄꯁꯤ ꯀꯔꯤ ꯐꯥꯎꯏ 12 ꯄꯣꯖꯤꯁꯟ ꯐꯥꯎꯔꯛꯄꯁꯦ ꯏꯁꯥꯗ ꯍꯥꯏꯕꯗꯤ ꯑꯩꯅ ꯑꯍꯥꯟꯕ 12 ꯀꯥꯕꯗ ꯗꯤꯇꯔꯃꯤꯅꯦꯁꯟ ꯑꯃꯒ ꯂꯣꯏꯅꯅ ꯑꯩꯅ ꯑꯦꯝ ꯇꯧꯈꯤꯕꯗꯣ ꯐꯨꯜꯐꯤꯜ ꯇꯧꯕ ꯉꯝꯖꯕꯁꯦ ꯌꯥꯝꯅ ꯍꯔꯥꯎꯕ ꯄꯣꯛꯆꯩ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯑꯩꯒꯤ ꯑꯣꯖꯥꯁꯤꯡ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯏꯃꯥꯟꯅꯕꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯩꯉꯣꯟꯗ ꯇꯧꯕꯤꯈꯤꯕ ꯁꯄꯣꯔꯠ ꯑꯗꯨꯁꯨ ꯃꯇꯤꯛ ꯆꯥꯅ ꯑꯩꯅ ꯔꯤꯄꯦ ꯇꯧꯕ ꯉꯝꯖꯕꯁꯤ ꯑꯩ ꯂꯥꯏꯕꯛ ꯐꯕꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯆꯨꯝꯃꯦ ꯔꯍꯤꯃꯥꯅ ꯍꯥꯏꯔꯤꯁꯤ ꯏꯃꯥ ꯏꯄꯥ ꯏꯆꯤꯟ ꯏꯅꯥꯎ ꯅꯠꯇ꯭ꯔꯒ ꯑꯣꯖꯥꯁꯤꯡꯒꯤ ꯃꯇꯦꯡ ꯌꯥꯎꯗꯅꯗꯤ ꯍꯦꯛꯇ ꯑꯣꯏꯕꯗꯤ ꯉꯝꯒꯗꯕ ꯅꯠꯇꯦ ꯑꯩꯅ ꯄꯥꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯒꯁꯨ ꯄꯥꯅꯕ ꯂꯥꯏꯔꯤꯛꯀꯤ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯗꯨ ꯑꯣꯏꯗ ꯇꯥꯔꯒꯗꯤ ꯄꯥꯕꯗꯨ ꯉꯝꯃꯣꯏ ꯍꯥꯏꯕꯁꯤ ꯌꯥꯝ ꯐꯖꯕ ꯋꯥꯐꯝꯅꯤ ꯃꯈꯥ ꯇꯥꯅ ꯍꯪꯖꯅꯤꯡꯉꯤꯁꯤꯅ ꯁ꯭ꯀꯨꯂꯤꯡꯁꯦ ꯑꯃꯗꯤ ꯀꯩꯀꯩ ꯃꯥꯏ ꯄꯥꯛꯄ ꯀ꯭ꯂꯥꯁ ꯅꯔꯖꯔꯤꯗꯒꯤ ꯀ꯭ꯂꯥꯁ 12 ꯐꯥꯎ ꯇꯝꯃꯛꯄꯁꯤ ꯀꯔꯝ ꯀꯔꯝꯕ ꯁ꯭ꯀꯨꯜꯗ ꯇꯝꯃꯛꯑꯦ ꯍꯥꯏꯕꯁꯨ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯑꯩ ꯀ꯭ꯂꯥꯁ ꯅꯔꯁꯔꯤꯗꯒꯤꯅ ꯀ꯭ꯂꯥꯁ 2 ꯐꯥꯎꯅ ꯑꯩꯒꯤ ꯂꯣꯀꯦꯜꯒꯤ ꯁ꯭ꯀꯨꯜ ꯁꯥꯏꯅꯤꯡ ꯁ꯭ꯇꯥꯔ ꯏꯪꯂꯤꯁ ꯁ꯭ꯀꯨꯜꯗ ꯇꯝꯖꯔꯛꯏ ꯑꯗꯨꯒ ꯀ꯭ꯂꯥꯁ 3 to ꯀ꯭ꯂꯥꯁ 5ꯅ ꯁꯦꯟꯠ ꯖꯣꯔꯖ ꯍꯥꯏ ꯁ꯭ꯀꯨꯜ ꯋꯥꯡꯈꯩꯗ ꯇꯝꯖꯔꯛꯏ ꯑꯗꯨꯒ ꯀ꯭ꯂꯥꯁ 6ꯇꯅ JNB ꯑꯦꯟꯇ꯭ꯔꯥꯟꯁ ꯊꯥꯕꯗ ꯈꯜꯂꯛꯇꯨꯅ JNB ꯌꯥꯔꯜꯄꯥꯠ ꯏꯁ ꯏꯝꯐꯥꯜꯗ ꯀ꯭ꯂꯥꯁ 10 ꯐꯥꯎꯕ ꯇꯝꯖꯔꯛꯈꯤ ꯀ꯭ꯂꯥꯁ 10 ꯄꯥꯁ ꯑꯥꯎꯠ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩ ꯀ꯭ꯂꯥꯁ 11ꯒꯤꯗꯃꯛ ꯄꯥꯅꯔ ꯑꯦꯀꯥꯗꯃꯤꯗ ꯑꯦꯗꯃꯤꯁꯟ ꯇꯧꯗꯨꯅ 11 12 ꯇꯝꯂꯛꯈꯤ ꯅꯣꯕꯣꯗꯤꯌꯥꯗ ꯌꯥꯔꯜꯄꯥꯠꯇ ꯇꯝꯃꯛꯑꯦ ꯍꯥꯏꯕ ꯑꯉꯥꯡ ꯄꯨꯝꯅꯃꯛꯇꯤ ꯅꯣꯕꯣꯗꯤꯌꯥꯗ ꯄꯦꯔꯦꯟꯁ ꯄꯨꯝꯅꯃꯛꯅ ꯍꯣꯞ ꯇꯧꯕ ꯑꯗꯨꯕꯨ ꯔꯣꯍꯤꯃꯥꯗꯤ ꯃꯥꯏ ꯄꯥꯛꯂꯛꯈꯤꯃꯤ ꯑꯗꯣ ꯑꯦꯛꯖꯥꯝ ꯀꯝꯄꯤꯇꯤꯇꯤꯚ ꯑꯦꯛꯖꯥꯝꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯀꯩꯀꯩ ꯃꯥꯏ ꯄꯥꯛꯄꯗꯤ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅ 12 ꯄꯣꯖꯤꯁꯟ ꯐꯥꯎꯕꯁꯨ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯩꯀꯩ ꯑꯆꯤꯞꯃꯦꯟ ꯂꯩꯒꯦ ꯃꯃꯥꯡꯗ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯩꯅ ꯍꯧꯅ ꯑꯩ ꯑꯇꯣꯞꯄ ꯀꯣ ꯀꯔꯤꯀꯨꯂꯔ ꯑꯦꯛꯇꯤꯚꯤꯇꯤꯁ ꯃꯌꯥꯝ ꯑꯃ ꯏꯟꯒꯦꯖ ꯇꯧꯔꯒ ꯂꯥꯛꯆꯔꯛꯏ ꯑꯗꯨꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯁ꯭ꯄꯣꯔꯠꯁ ꯑꯗꯨꯗꯒꯤ ꯗꯥꯟꯁꯤꯡ ꯁꯤꯡꯒꯤꯡ ꯄꯦꯟꯇꯤꯡ ꯀꯝꯄꯤꯇꯤꯁꯟ ꯈꯨꯗꯤꯡꯃꯛ ꯑꯩ ꯁ꯭ꯀꯨꯜ ꯑꯣꯏꯒꯦꯔꯥ ꯑꯣꯔ ꯂꯣꯀꯦꯜ ꯑꯣꯏꯒꯦꯔꯥ ꯑꯣꯔ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯑꯣꯏꯒꯦꯔꯥ ꯑꯗꯨꯝ ꯌꯥꯎꯖꯔꯛꯏ ꯑꯗꯨꯒ ꯑꯆꯤꯞꯃꯦꯟ ꯃꯆꯥ ꯃꯆꯥꯁꯨ ꯑꯗꯨꯝ ꯐꯪꯖꯔꯛꯏ ꯑꯗꯨꯒ ꯑꯩꯒꯤ ꯂꯥꯏꯐꯇ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯑꯩꯒꯤ ꯄꯔꯁꯣꯅꯥꯂꯤꯇꯤ ꯏꯟꯍꯥꯟꯁ ꯇꯧꯈꯤ ꯍꯥꯏꯅ ꯈꯟꯖꯕꯁꯤꯗꯤ JNB ꯇꯝꯂꯨꯕꯗꯒꯤ ꯀꯣ ꯀꯔꯤꯀꯨꯂꯔ ꯑꯦꯛꯇꯤꯚꯤꯇꯤꯁ ꯃꯌꯥꯝ ꯑꯃ ꯑꯩꯅ ꯌꯥꯎꯕ ꯐꯪꯖꯈꯤ ꯑꯗꯨꯒ ꯑꯩ ꯔꯣꯞ ꯁ꯭ꯀꯤꯞꯄꯤꯡꯗ ꯑꯁꯥꯝꯗ ꯆꯠꯂꯒ ꯅꯦꯁꯅꯦꯜ ꯔꯣꯞ ꯁ꯭ꯀꯤꯞꯄꯤꯡꯗ ꯑꯩꯅ 2nd ꯄꯣꯖꯤꯁꯟ ꯕꯦꯛ ꯇꯧꯕ ꯉꯝꯖꯈꯤ ꯃꯦꯗꯜ ꯐꯪꯖꯔꯛꯈꯤ ꯑꯗꯨ ꯅꯠꯇꯕ ꯑꯇꯣꯞ ꯑꯇꯣꯞꯄ ꯑꯦꯛꯇꯤꯚꯤꯇꯤꯁ ꯁ꯭ꯄꯣꯔꯠꯁ ꯀꯩꯀꯥ ꯃꯌꯥꯝꯗꯁꯨ JNB ꯇꯝꯃꯤꯉꯩ ꯃꯇꯝꯗ ꯑꯩꯅ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯖꯔꯛꯏ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯋꯥꯐꯝꯅꯤ ꯂꯥꯏꯔꯤꯛꯇ ꯅꯠꯇꯦ ꯑꯦꯛꯁꯇ꯭ꯔꯥ ꯀꯨꯔꯤꯀꯨꯂꯝ ꯑꯦꯛꯇꯤꯚꯤꯇꯤꯁ ꯁ꯭ꯄꯣꯔꯠꯅꯆꯤꯡꯕ ꯐꯤꯖꯤꯀꯦꯜ ꯑꯦꯛꯇꯤꯚꯤꯇꯤꯁ ꯃꯌꯥꯝꯗꯁꯨ ꯏꯟꯚꯣꯜꯞ ꯇꯧꯔꯛꯏ ꯍꯥꯏꯕꯁꯤ ꯂꯥꯏꯔꯤꯛ ꯇꯝꯕꯗ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯛꯈꯤꯕ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯔꯛꯈꯤꯕ ꯑꯗꯨꯝꯕ ꯈꯤꯇꯪ ꯊꯝꯕꯤꯌꯨꯅꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯐꯦꯃꯤꯂꯤꯒꯤ ꯁꯄꯣꯔꯠ ꯑꯗꯨꯗꯒꯤ ꯑꯣꯖꯥꯒꯤ ꯁꯄꯣꯔꯠ ꯀꯩꯀꯥꯗꯤ ꯐꯖꯅ ꯐꯪꯉꯦ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯈꯔ ꯁ꯭ꯇ꯭ꯔꯒꯜ ꯍꯥꯏꯔꯒꯗꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯑꯣꯏꯗꯣꯏꯅꯦ ꯍꯥꯏꯗꯤ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯨ ꯈꯔ ꯌꯥꯝꯃꯦ ꯑꯗꯨꯒ ꯑꯩꯒꯤ ꯕꯕꯥꯁꯨ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯆꯥꯎꯕ ꯊꯕꯛ ꯇꯧꯗꯕꯅꯤꯅ ꯑꯗꯨꯕꯨ ꯑꯦꯕ꯭ꯔꯤꯋꯦꯔ ꯋꯤꯠ ꯒꯣꯗꯁ ꯒ꯭ꯔꯦꯁ ꯑꯩꯅ ꯆꯪꯉꯨꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯁꯦ ꯑꯩꯒꯤ
ꯍꯩꯕ ꯑꯩꯒꯤ ꯇꯦꯂꯦꯟ ꯀꯩꯀꯥꯁꯦ ꯔꯤꯀꯣꯒꯅꯥꯏꯖ ꯇꯧꯕꯤꯔꯒ ꯐꯦꯁꯤꯂꯤꯇꯤꯁ ꯐꯪꯕ ꯃꯐꯝꯗ ꯑꯌꯥꯝꯕꯅ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁ ꯃꯌꯥꯝꯁꯦ ꯂꯧꯔꯒ ꯑꯩꯒꯤ ꯕꯕꯥꯅ ꯊꯤꯕꯤꯗꯨꯅ ꯇꯝꯍꯟꯕꯤꯔꯛꯄꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯃꯥꯏꯅ ꯇꯝꯍꯟꯕꯤꯔꯛꯄꯗꯒꯤ ꯑꯩ ꯉꯁꯤꯒꯤ ꯊꯥꯛ ꯑꯁꯤ ꯌꯧꯕ ꯉꯝꯖꯔꯛꯄꯅꯤ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ JNBꯗꯁꯨ free ꯑꯣꯏꯅ ꯇꯝꯖꯔꯛꯏ ꯑꯗꯨꯒ 11 12ꯇ ꯄꯥꯏꯅꯔ ꯑꯦꯀꯥꯗꯃꯤꯗ ꯇꯝꯕꯁꯤꯁꯨ ꯑꯩ ꯐ꯭ꯔꯤꯁꯤꯞ ꯐꯪꯉꯒ ꯑꯩꯒꯤ ꯃꯥꯔꯛ ꯃꯇꯨꯡ ꯏꯟꯅ ꯐ꯭ꯔꯤꯁꯤꯞꯇ ꯇꯝꯖꯔꯛꯈꯤꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯉꯥꯡ ꯄꯦꯔꯦꯟꯁ ꯄꯨꯝꯅꯃꯛꯅ ꯄꯥꯝꯕꯁꯤ ꯃꯆꯥꯁꯤ ꯂꯥꯏꯔꯤꯛ ꯌꯥꯝ ꯍꯩꯔꯀꯥꯟꯗ ꯐ꯭ꯔꯤꯗꯒ ꯇꯝꯃꯒ ꯂꯥꯏꯔꯤꯛꯁꯦ ꯐꯖꯅ ꯍꯣꯠꯅꯕꯗꯨꯅꯤ ꯄꯥꯝꯃꯤꯁꯤ ꯑꯗꯨꯒꯤ ꯑꯦꯆꯤꯞꯃꯦꯟꯗꯣ ꯑꯣꯜꯔꯦꯗꯤ ꯔꯨꯍꯤꯃꯥꯗꯤ ꯐꯪꯈ꯭ꯔꯦ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨ 12 ꯁ꯭ꯇꯦꯟꯗꯔ ꯐꯥꯎꯁꯤ 11 12ꯇ ꯁꯥꯏꯟꯁ ꯁ꯭ꯇ꯭ꯔꯤꯝꯗ ꯁꯥꯏꯟꯁ ꯑꯣꯏꯅ ꯇꯝꯅꯤꯡꯕ ꯐꯥꯎꯔꯤꯁꯤ ꯀꯔꯤ ꯋꯥꯈꯟꯗꯩꯅꯣ ꯑꯩꯁꯦ ꯀ꯭ꯂꯥꯁ 10 ꯐꯥꯎꯗꯤ ꯑꯣꯖꯥꯁꯤꯡꯅ ꯁꯣꯁꯤꯌꯦꯜ ꯁꯥꯏꯟꯁꯀꯨꯝꯕꯒꯤ ꯑꯣꯖꯥꯅ ꯑꯩꯁꯦ UPSC ꯊꯥꯎ ꯑꯩꯉꯣꯟꯗ UPSC ꯊꯥꯕ ꯉꯝꯕꯒꯤ ꯇꯦꯂꯦꯟ ꯑꯗꯨꯗꯒꯤ ꯋꯤꯜ ꯀꯩꯀꯥ ꯂꯣꯏꯅꯃꯛ ꯂꯩ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯛꯑꯦ ꯑꯗꯨꯕꯨ ꯑꯩꯅ ꯁꯨꯝ ꯈꯟꯕ ꯃꯇꯝꯗ ꯑꯩꯒꯤ ꯄꯦꯔꯦꯟꯁꯁꯤꯡꯒꯤ ꯑꯗꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯃꯈꯥꯗ ꯑꯩꯒꯤ ꯆꯤꯆꯦꯁꯤꯡꯁꯨ ꯃꯦꯗꯤꯀꯦꯜ ꯂꯥꯏꯟꯗ ꯆꯠꯄꯅꯤꯅ ꯁꯤꯗꯅ ꯍꯦꯟꯅ ꯑꯩꯅ ꯑꯦꯛꯁꯦꯜ ꯇꯧꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯦꯟ ꯃꯣꯔꯑꯣꯚꯔ ꯑꯩꯒꯤ ꯁꯣꯁꯥꯏꯇꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡꯁꯦ ꯌꯦꯡꯕ ꯃꯇꯝꯗ ꯍꯦꯟꯅ ꯁꯦꯀ꯭ꯌꯨꯔ ꯑꯣꯏꯕ ꯖꯣꯕ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯁꯦꯇꯤꯁꯐꯦꯛꯁꯟ ꯐꯪꯒꯗꯕ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤ ꯀꯜꯂꯒ ꯑꯩꯉꯣꯟꯗ ꯐꯥꯎꯔꯛꯄ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃꯗꯣ ꯈꯟꯖꯜꯂꯨꯕꯗꯒꯤ ꯑꯩꯅ ꯗꯣꯛꯇꯔꯁꯦ ꯇꯥꯔꯒꯦꯠ ꯇꯧꯔꯒꯦ ꯍꯥꯏꯅ ꯑꯩꯒꯤ ꯆꯤꯆꯦꯁꯤꯡꯒꯤ ꯏꯟꯐ꯭ꯂꯨꯌꯦꯟꯁꯇꯒꯤ ꯇꯧꯈꯤꯕꯅꯤ ꯆꯤꯆꯦ ꯗꯣꯛꯇꯔ ꯑꯣꯏꯕ ꯇꯝꯕꯁꯨ ꯌꯥꯔꯤꯕ꯭ꯔꯥ ꯑꯩꯒꯤ ꯆꯤꯆꯦ ꯗꯣꯛꯇꯔ ꯇꯝꯕ ꯑꯅꯤ ꯌꯥꯎꯋꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯐꯦꯃꯤꯂꯤꯁꯤ ꯂꯥꯏꯔꯤꯛꯀꯤ ꯐꯦꯃꯤꯂꯤꯅꯤ ꯑꯗꯨꯒ ꯑꯩꯅ ꯀꯩꯅꯣ ꯇ꯭ꯔꯤꯛꯀꯤ ꯑꯣꯏꯕ ꯀꯣꯏꯁꯟ ꯑꯃꯈꯛ ꯍꯪꯅꯤꯡꯉꯛꯏꯁꯤꯅ ꯔꯨꯍꯤꯃꯥꯁꯤ ꯑꯦꯛꯁꯄ꯭ꯔꯦꯁꯟ ꯁ꯭ꯇꯦꯖ ꯄꯔꯐꯣꯔꯃꯦꯟꯁ ꯌꯥꯝ ꯐꯔꯝꯗꯧ ꯃꯥꯜꯂꯦ JNBꯗꯒꯤ ꯍꯧꯔꯛꯄꯅꯤ나 ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯍꯥꯏꯗꯣꯛꯑꯁꯨ ꯌꯥꯔꯦ 12 ꯄꯣꯖꯤꯁꯟ ꯐꯥꯎꯈ꯭ꯔꯕꯅꯤꯅ ꯃꯤ ꯑꯇꯣꯞꯄ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡꯅ ꯁꯨꯛꯇꯧ ꯇꯧꯅꯗꯕ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯇꯦꯛꯅꯤꯛ ꯔꯨꯍꯤꯃꯥ ꯈꯛꯇꯪ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯂꯩꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦꯕ ꯃꯤ ꯃꯈꯩꯁꯨ ꯌꯥꯝ ꯀꯃꯦꯟ ꯄꯤꯔꯛꯑꯦ ꯀꯩ ꯇꯦꯛꯅꯤꯛ ꯁꯤꯖꯤꯟꯅꯒꯦ ꯂꯥꯏꯔꯤꯛ ꯄꯥꯕꯗ ꯃꯌꯥꯝꯅꯗꯤ ꯇꯧꯅꯗꯕ ꯑꯩꯁꯨ 12 ꯄꯣꯖꯤꯁꯟ ꯁꯨꯃꯥꯏꯅ ꯁꯦꯀ꯭ꯌꯨꯔ ꯇꯧꯗ꯭ꯔꯤꯀꯥꯟꯗꯗꯤ ꯄꯣꯖꯤꯁꯟ ꯌꯥꯎꯕ ꯃꯤꯁꯤꯡꯁꯤꯅ ꯑꯇꯣꯞꯄ ꯇꯦꯛꯅꯤꯛꯀꯨꯝꯕ ꯁꯤꯖꯤꯟꯅꯔꯝꯒꯗ꯭ꯔꯥꯅ ꯑꯗꯨꯝ ꯈꯜꯂꯒ ꯂꯥꯛꯄꯅꯦ ꯕꯠ ꯀꯩꯁꯨ ꯑꯇꯣꯞꯄ ꯇꯦꯛꯅꯤꯛꯇꯤ ꯁꯤꯖꯤꯟꯅꯕ ꯅꯠꯇꯦ ꯕꯠ ꯑꯩꯈꯣꯏꯅ ꯇꯝꯃꯤꯕ ꯂꯥꯏꯔꯤꯛꯁꯤꯗ ꯀꯟꯁꯇꯦꯟꯠꯂꯤ ꯐꯣꯀꯁ ꯇꯧꯔꯒ ꯑꯇꯣꯞꯄ ꯗꯤꯁꯇ꯭ꯔꯦꯛꯁꯟ ꯃꯌꯥꯝꯁꯦ ꯁꯤꯗ ꯆꯪꯁꯟꯗꯕꯤꯗ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛꯁꯤꯗ ꯐꯣꯀꯁ ꯇꯧꯔꯒ ꯆꯠꯄꯁꯤ ꯌꯥꯝ ꯃꯔꯨ ꯑꯣꯏ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯇꯝꯗ ꯑꯇꯣꯞꯄ ꯋꯥꯈꯜ ꯈꯟꯗꯕꯤꯗ ꯀꯟꯁꯦꯟꯇ꯭ꯔꯦꯁꯟ ꯌꯥꯝꯅ ꯋꯥꯡꯅ ꯄꯥꯕ ꯌꯥꯝꯅ ꯄꯨꯡ ꯃꯇꯝ ꯁꯥꯡꯅ ꯄꯥꯕꯒꯤ ꯃꯍꯨꯠꯇ ꯄꯥꯔꯤꯉꯩ ꯃꯇꯝꯗꯨꯗ ꯀꯟꯁꯦꯟꯇ꯭ꯔꯦꯁꯟ ꯐꯖꯅ ꯄꯤꯕꯤꯔꯒ ꯂꯥꯏꯔꯤꯛꯇꯣ ꯗꯥꯏꯖꯦꯁ ꯇꯧꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯅ ꯄꯥꯕ ꯁꯤꯅ ꯍꯦꯟꯅ ꯀꯥꯟꯅꯩ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯒ ꯑꯩ ꯏꯁꯥꯃꯛꯁꯨ ꯑꯗꯨꯃꯥꯏꯅ ꯄꯥꯖꯔꯛꯈꯤ ꯀꯥ ꯍꯦꯟꯅ ꯌꯥꯝꯅ ꯁꯥꯡꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯤꯗꯤ ꯑꯣꯏꯔꯛꯇꯦ ꯑꯗꯨꯒ ꯗꯦꯂꯤ ꯔꯨꯇꯤꯟ ꯑꯣꯏꯅ ꯁ꯭ꯇ꯭ꯔꯤꯛꯂꯤ ꯐꯣꯂꯣ ꯇꯧꯔꯒ ꯇꯧꯕꯁꯨ ꯇꯧꯈꯤꯗꯦ ꯑꯩꯍꯥꯛꯅ ꯑꯌꯥꯝꯕꯅ ꯑꯩꯅ ꯄꯥꯅꯤꯡꯉꯛꯄ ꯃꯇꯝꯗꯅ ꯍꯦꯟꯅ ꯄꯥꯕ ꯑꯗꯨꯒ ꯌꯥꯝꯅ ꯍꯦꯛꯇꯤꯛ ꯑꯣꯏꯕ ꯇ꯭ꯌꯨꯁꯟꯒꯨꯝꯕ ꯃꯌꯥꯝ ꯆꯠꯂꯨꯔꯒ ꯋꯥꯔꯕ ꯀꯥꯟꯗꯗꯤ ꯂꯥꯏꯔꯤꯛ ꯄꯥꯕꯗꯣ ꯌꯥꯝ ꯕꯣꯔꯤꯡ ꯆꯨꯏ ꯑꯗꯨꯅ ꯕꯣꯔꯤꯡ ꯆꯨꯕ ꯃꯇꯝꯗ ꯍꯦꯟꯅ ꯄꯥꯁꯤꯟꯕꯗꯒꯤꯗꯤ ꯄꯥꯅꯤꯡꯕ ꯃꯇꯝꯗ ꯍꯦꯟꯅ ꯄꯥꯕꯅ ꯍꯦꯟꯅ ꯆꯪꯉꯤ ꯑꯗꯨꯒ ꯏꯟꯇꯔꯦꯁꯇꯤꯡꯁꯨ ꯑꯣꯏ ꯍꯥꯏꯅ ꯈꯜꯂꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯟꯖꯣꯏ ꯇꯧꯕ ꯃꯇꯝꯗ ꯏꯟꯖꯣꯏ ꯇꯧꯔꯒ ꯄꯥꯏ ꯍꯥꯏꯕꯗꯨꯅꯤ ꯃꯤꯅ ꯄꯥꯎ ꯍꯥꯏꯔꯒ ꯃꯤꯅ ꯎꯅꯕ ꯄꯥꯕ ꯅꯠꯇꯕ ꯏꯁꯥꯒꯤ ꯄꯥꯅꯤꯡꯕ ꯃꯇꯝꯗ ꯏꯟꯖꯣꯏ ꯇꯧꯔꯒ ꯄꯥꯕ ꯑꯗꯨꯅꯁꯨ ꯍꯦꯟꯅ ꯐ꯭ꯔꯨꯠꯐꯨꯜ ꯑꯣꯏꯕꯁꯦ ꯑꯗꯣ 12 ꯄꯣꯖꯤꯁꯟꯁꯤ ꯐꯥꯎꯔꯛꯄꯁꯤ ꯃꯁꯤ ꯀ꯭ꯔꯦꯗꯤꯠꯁꯤ ꯀꯅꯥꯗ ꯄꯤꯅꯤꯡꯉꯤ ꯄꯦꯔꯦꯟꯁꯇ ꯄꯤꯅꯤꯡꯕ꯭ꯔꯥ ꯇꯤꯆꯔꯁꯇ ꯄꯤꯅꯤꯡꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁ꯭ꯀꯨꯜꯒꯤ ꯁꯞꯄꯣꯔꯠ ꯀꯅꯥꯗ ꯄꯤꯅꯤꯡꯕ ꯀ꯭ꯔꯦꯗꯤꯠꯁꯦ 12 ꯄꯣꯖꯤꯁꯟ ꯁꯦꯀ꯭ꯌꯨꯔ ꯇꯧꯖꯔꯛꯄꯁꯤꯗ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯀ꯭ꯔꯦꯗꯤꯠ ꯄꯤꯅꯤꯡꯕꯗꯤ ꯑꯩꯒꯤ ꯁ꯭ꯀꯨꯜ ꯄꯥꯏꯅꯔ ꯑꯦꯀꯥꯗꯃꯤꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯣꯏꯅ ꯊꯧꯄꯨꯕꯤꯔꯤꯕ ꯑꯩꯒꯤ ꯑꯣꯖꯥ ꯑꯗꯒꯤ ꯑꯩꯒꯤ ꯌꯥꯝꯅ ꯁꯞꯄꯣꯔꯇꯤꯞ ꯑꯣꯏꯕ ꯑꯣꯖꯥꯅꯤ ꯑꯩꯅ ꯄꯥꯏꯅꯔ ꯑꯦꯀꯥꯗꯃꯤꯗ ꯇꯝꯃꯨꯕꯁꯦ ꯑꯩꯒꯤ ꯕꯦꯁ ꯗꯦꯁꯤꯖꯟꯅꯦ ꯍꯥꯏꯅ ꯈꯜꯂꯤ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯑꯦꯄꯥꯔꯠ ꯐ꯭ꯔꯣꯝ ꯁ꯭ꯇꯗꯤꯁ ꯃꯥꯅ ꯍꯦꯟꯅ ꯃꯦꯇꯤꯀꯨꯂꯁꯂꯤ ꯑꯩꯒꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯁꯦ ꯍꯦꯜꯠꯇ ꯑꯗꯨꯗꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯗ ꯀꯔꯤ ꯁꯣꯏꯔꯤ ꯑꯗꯨꯒꯨꯝꯕ ꯌꯦꯡꯁꯟꯕꯤ ꯑꯩꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯣꯖꯥ ꯑꯃꯗꯤ ꯑꯩꯒꯤ ꯑꯣꯖꯥ ꯃꯌꯥꯝꯅ ꯑꯗꯨꯒ ꯌꯥꯝꯅ ꯏꯟꯇꯔꯦꯛꯇꯤꯞꯁꯨ ꯑꯣꯏ ꯑꯗꯨꯒ ꯁ꯭ꯇꯨꯗꯦꯟꯠ ꯇꯤꯆꯔ ꯔꯤꯂꯦꯁꯟꯁꯤꯞꯁꯨ ꯌꯥꯝ ꯐꯖꯅ ꯊꯝꯃꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯊꯋꯥꯏ ꯌꯥꯎꯖꯔꯒꯗꯤ ꯑꯩꯅ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯇꯝꯕꯒ ꯄꯣꯖꯤꯁꯟ ꯁꯦꯀ꯭ꯌꯨꯔ ꯇꯧꯕꯁꯤ ꯌꯥꯝꯅ ꯂꯥꯏꯅ ꯉꯝꯒꯅꯤ ꯑꯇꯣꯞꯄ ꯃꯤꯁꯤꯡꯁꯨ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯒ ꯁꯦꯀꯦꯟꯗ ꯑꯩꯕꯨ ꯄꯤꯛꯄꯗꯒꯤ ꯌꯣꯛꯄꯤꯔꯛꯏꯕ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯑꯗꯨꯒ ꯑꯩꯒꯤ ꯑꯦꯅꯤ ꯍꯤꯔꯝꯗ ꯇ꯭ꯌꯨꯁꯟ ꯆꯠꯄꯗ ꯑꯣꯏꯒꯦꯔꯥ ꯑꯣꯔ ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯅꯤꯡꯕ ꯈꯨꯗꯤꯡꯃꯛꯇ ꯁꯞꯄꯣꯔꯠ ꯇꯧꯗꯨꯅ ꯇꯥꯛꯂꯛꯄꯤꯔꯤꯕ ꯑꯩꯒꯤ ꯏꯃꯥ ꯑꯃꯗꯤ ꯑꯩꯒꯤ ꯏꯄꯥ ꯑꯗꯨꯒ ꯑꯩꯒꯤ ꯇ꯭ꯌꯨꯁꯟꯒꯤ ꯑꯣꯖꯥꯒꯤ ꯏꯟꯐ꯭ꯂꯨꯌꯦꯟꯁꯁꯨ ꯌꯥꯝꯅ ꯆꯥꯎꯕ ꯁꯞꯄꯣꯔꯠ ꯑꯣꯏꯈꯤ ꯑꯩꯅ ꯄꯣꯖꯤꯁꯟ ꯁꯦꯀ꯭ꯌꯨꯔ ꯇꯧꯖꯕꯗ ꯑꯗꯨꯒ ꯑꯩꯒꯤ ꯁꯤꯕ꯭ꯂꯤꯡꯁꯤꯡꯁꯨ ꯃꯣꯏꯅ ꯌꯨꯝꯗ ꯂꯩꯕꯗ ꯄ꯭ꯔꯣꯚꯥꯏꯗ ꯇꯧꯕꯤꯔꯤꯕ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯁꯦ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ
strongly Supportive ꯑꯣꯏꯕ. supportive ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ environment ꯑꯗꯩ ꯑꯩꯒꯤ siblings ꯑꯌꯥꯝꯕꯅ ꯂꯣꯏꯅꯃꯛꯁꯨ studious ꯑꯣꯏ ꯑꯗꯨꯅ ꯍꯦꯟꯅ ꯑꯩꯅ ꯃꯣꯏꯗ credit ꯄꯤꯅꯤꯡꯉꯤ ꯑꯗꯨꯒ ꯏꯃꯥꯟꯅꯕꯁꯤꯡ ꯑꯩꯒ ꯇꯝꯃꯤꯟꯅꯔꯛꯄꯁꯤꯡ ꯃꯣꯏꯒ ꯈꯟꯅ ꯇꯥꯟꯅꯔꯒ ꯂꯥꯏꯔꯤꯛ ꯄꯥꯃꯤꯟꯅꯔꯛꯄ ꯑꯗꯨꯝꯕꯗꯨꯁꯨ ꯌꯥꯝ helpful ꯑꯣꯏꯌꯦꯅ ꯈꯜꯂꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯇꯥꯕꯗ ꯃꯔꯛꯇ ꯌꯥꯝ ꯍꯪꯖꯅꯤꯡꯕ ꯑꯃꯅ ꯃꯅꯤꯄꯨꯔꯗ ꯏꯔꯥꯡꯁꯤ ꯌꯥꯝ ꯀꯨꯏꯅ ꯂꯩꯈ꯭ꯔꯦ ꯏꯔꯥꯡ ꯃꯔꯛꯁꯤꯗ ꯁ꯭ꯇꯗꯤꯗ ꯏꯐꯦꯛ ꯇꯧꯈꯤꯕ꯭ꯔꯥ ꯁ꯭ꯇꯗꯤꯗ ꯌꯥꯝꯅ ꯑꯩꯉꯣꯟꯗꯅ ꯍꯦꯟꯅ effect ꯇꯧꯔꯝꯃꯗ꯭ꯔꯥ ꯍꯥꯏꯅ ꯃꯔꯛ ꯃꯔꯛꯇ ꯈꯟꯕ ꯌꯥꯎꯋꯦ because ꯑꯩꯁꯦ JNVꯗꯒꯤ ꯍꯣꯡꯂꯛꯈꯤꯕꯒꯤ ꯑꯆꯧꯕ ꯃꯔꯝꯁꯦ ꯃꯦꯗ ꯍꯧꯔꯛꯈꯤꯕ ꯂꯥꯟ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯄꯦꯔꯦꯟꯁꯁꯤꯡꯅ ꯌꯨꯝꯒꯤ ꯑꯔꯥꯞꯄ ꯃꯐꯝꯗ ꯍꯣꯁꯇꯦꯜꯒꯨꯝꯕꯗ ꯂꯩꯍꯟꯅꯤꯡꯉꯛꯇꯕ ꯑꯗꯨꯗꯒꯤ ꯃꯣꯏꯒꯤ ꯒꯥꯏꯗꯦꯟꯁ ꯁꯄꯣꯔꯠ ꯃꯈꯥꯗ ꯑꯣꯏꯅ ꯊꯝꯅꯤꯡꯉꯛꯄ ꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯁꯦ ꯌꯨꯝꯗ ꯂꯩꯔꯒ ꯀꯩꯅꯣ ꯁ꯭ꯇꯗꯤ ꯃꯈꯥ ꯆꯠꯊꯈꯤꯕꯅꯦꯕ ꯁ꯭ꯇꯗꯤ ꯃꯈꯥ ꯆꯠꯊꯈꯤꯕꯅꯤ ꯑꯗꯨꯅ ꯂꯥꯟꯒꯨꯝꯕꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯗꯤꯗ effect ꯇꯧꯔꯒꯁꯨ but psychologically ꯑꯩꯈꯣꯏꯅ ꯑꯗꯨꯒꯤ ꯂꯥꯟꯒꯤ ꯆꯩꯊꯦꯡꯗꯣ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯊꯝꯃꯒ ꯑꯩꯈꯣꯏꯒꯤ determination ꯑꯃꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯗꯤꯗ focus ꯇꯧꯔꯒꯗꯤ with parents-ꯀꯤ support-ꯀ ꯂꯣꯏꯅꯅ ꯑꯗꯨꯝ ꯐꯖꯅ ꯁ꯭ꯇꯗꯤꯗ ꯑꯗꯨꯝ ꯑꯩꯅ ꯃꯔꯛꯇ ꯌꯥꯝ ꯈꯪꯅꯤꯡꯕ ꯉꯁꯥꯏ JNB ꯄꯥꯠꯇ ꯇꯝꯕ 10ꯗ ꯁ꯭ꯀꯨꯜ ꯆꯦꯟꯖ ꯇꯧꯔꯛꯑꯦ ꯍꯥꯏꯕꯁꯦ ꯏꯔꯥꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯦꯔꯦꯟꯁꯅ ꯑꯗꯒꯤ ꯋꯤꯗ꯭ꯔꯣ ꯇꯧꯔꯛꯄꯅꯦꯕ ꯑꯗꯨꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯩꯈꯣꯏ ꯔꯍꯤꯃꯥꯒꯤ ꯍꯧꯔꯛꯄꯒꯤ ꯋꯥꯔꯤꯁꯤꯡꯁꯤ ꯇꯥꯕꯗ ꯑꯗꯣ ꯍꯧꯖꯤꯛ ꯀ꯭ꯂꯥꯁ 12 ꯀꯥꯔꯛꯏꯕ 11 ꯀꯥꯔꯛꯏꯕ 10 ꯀꯥꯔꯛꯏꯕ ꯌꯪꯒꯔ ꯖꯦꯅꯦꯔꯦꯁꯟꯁꯤꯡꯁꯤꯗ ꯔꯍꯤꯃꯥꯅ ꯀꯔꯤ ꯃꯦꯁꯦꯖ ꯄꯤꯅꯤꯡꯉꯤ ꯍꯧꯖꯤꯛ ꯑꯩꯒꯤ ꯖꯨꯅꯤꯌꯔꯁꯤꯡ 10 ꯀꯥꯔꯛꯏꯕ 11 ꯀꯥꯔꯛꯏꯕ ꯑꯗꯨꯗꯒꯤ ꯃꯈꯥ ꯇꯝꯊꯔꯤꯕ ꯃꯈꯥꯗ ꯂꯩꯔꯤꯕ ꯏꯅꯥꯎꯁꯤꯡꯗ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯋꯥꯐꯝꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤ ꯌꯦꯡꯉꯒ the best way we can contribute to our society is through making a change and only we can do that through education and we should never waste the chance we have been given and we should reform the society in the best way possible which is only possible when we become a better youth and we build a better society thank you ꯑꯔꯣꯏꯕꯗ ꯑꯩꯅ ꯂꯥꯛꯆꯅꯤꯡꯉꯤꯁꯤ ꯉꯁꯥꯏ ꯔꯍꯤꯃꯥꯅ ꯃꯃꯥꯡꯗ ꯄꯟꯈ꯭ꯔꯦ ꯑꯩꯈꯣꯏ 12 ꯂꯣꯏꯔ ꯃꯇꯨꯡꯗ ꯗꯣꯛꯇꯔ ꯇꯝꯒꯅꯤ ꯍꯥꯏꯕꯒꯤ ꯑꯗꯣ ꯁꯤ ꯗꯣꯛꯇꯔ ꯇꯝꯒꯦꯅ ꯈꯜꯂꯨꯔꯤꯁꯤ ꯑꯣꯜꯔꯦꯗꯤ ꯅꯣꯏ ꯆꯤꯆꯦ ꯑꯅꯤ ꯑꯃꯁꯨ ꯃꯦꯗꯤꯀꯦꯜ ꯐꯤꯜꯗ ꯂꯩ ꯍꯥꯏ ꯑꯗꯣ ꯔꯍꯤꯃꯥꯁꯨ ꯈꯜꯂꯨꯔꯤꯁꯤ ꯀꯔꯤ ꯃꯇꯥꯡꯗꯩꯅꯣ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯗꯣꯛꯇꯔ ꯑꯣꯏꯕꯁꯦ ꯑꯩꯅ ꯄꯥꯝꯈ꯭ꯔꯤꯕꯁꯦ ꯁꯨꯝ ꯑꯇꯣꯞꯄ ꯄ꯭ꯔꯣꯐꯦꯁꯟꯒ ꯌꯦꯡꯅꯕ ꯀꯥꯟꯗ ꯃꯥꯅ ꯍꯦꯟꯅ ꯂꯥꯏꯐ ꯑꯃ ꯁꯦꯚ ꯇꯧꯕꯁꯤꯗ ꯐꯪꯉꯤꯕ ꯁꯦꯇꯤꯁꯐꯦꯛꯁꯟꯁꯤꯒ ꯑꯇꯣꯞꯄ ꯖꯣꯕ ꯃꯌꯥꯝꯅ ꯄꯤꯔꯤꯕ ꯁꯦꯇꯤꯁꯐꯦꯛꯁꯟꯁꯤꯒ ꯈꯤꯇꯪ ꯈꯦꯠꯅꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯒ ꯁꯨꯝ ꯍꯣꯁꯄꯤꯇꯥꯜꯒꯨꯝꯕ ꯆꯠꯄ ꯃꯇꯝꯗꯁꯨ ꯗꯣꯛꯇꯔ ꯑꯃꯅ ꯂꯥꯏꯐ ꯁꯦꯚꯤꯡ ꯇꯧꯔꯒ ꯐꯪꯉꯤꯕ ꯁꯦꯇꯤꯁꯐꯦꯛꯁꯟꯗꯣ ꯑꯗꯨꯗꯣ ꯑꯩꯅ ꯑꯗꯨꯝ ꯑꯗꯨꯗꯒꯤ ꯏꯟꯁꯄꯥꯌꯔ ꯇꯧꯖꯈꯤꯕ ꯑꯗꯨꯒ ꯁꯣꯁꯥꯏꯇꯤꯗꯁꯨ ꯗꯣꯛꯇꯔ ꯍꯥꯏꯕ ꯄ꯭ꯔꯣꯐꯦꯁꯟꯁꯦ ꯔꯦꯁꯄꯦꯛꯇꯦꯕꯜ ꯑꯦꯟ ꯗꯤꯁꯦꯟꯠ ꯑꯣꯏ ꯑꯗꯨꯒ ꯁꯣꯁꯥꯏꯇꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯥꯅ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯋꯦ ꯍꯥꯏꯅ ꯑꯩꯒꯤ ꯋꯥꯈꯜꯗꯒꯤ ꯂꯧꯖꯩ ꯑꯗꯨꯅ ꯗꯣꯛꯇꯔꯁꯦ ꯑꯣꯏꯅꯤꯡꯈꯤꯕꯅꯤ ꯑꯗꯨꯅ ꯌꯥꯝꯅ ꯀꯣꯝꯄꯤꯇꯦꯟ ꯑꯣꯏꯕ ꯗꯣꯛꯇꯔ ꯑꯃ ꯑꯣꯏꯔꯒ ꯑꯩꯅ ꯁꯣꯁꯥꯏꯇꯤꯁꯤꯗ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯖꯅꯤꯡꯉꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯋꯤꯁ ꯌꯨ ꯑꯣꯜ ꯗ ꯕꯦꯁ ꯊꯦꯡꯛ ꯌꯨ ꯄꯨꯁ ꯇꯧꯔꯣ ꯔꯨꯍꯤꯃꯥꯅ 12% ꯐꯥꯎꯔꯛꯄꯁꯤ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯀꯔꯤ ꯐꯥꯎꯕꯤꯒꯦ ꯌꯥꯝ ꯍꯔꯥꯎꯏ ꯍꯔꯥꯎꯕ ꯐꯥꯎꯏ ꯃꯊꯛꯇ ꯃꯆꯦꯁꯤꯡꯒꯤꯗꯁꯨ ꯑꯁꯥ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯁꯨꯃꯥꯏꯅꯃꯛ ꯃꯥꯅ ꯐꯥꯎꯏ ꯁꯨꯃꯥꯏꯅ ꯐꯥꯎꯍꯧꯗ꯭ꯔꯦ ꯑꯗꯣ ꯃꯥꯅ ꯅꯨꯄꯤ 5ꯅꯤ ꯑꯩꯒꯤ ꯑꯗꯣ ꯃꯥꯅ ꯏꯇꯣꯟ ꯇꯣꯜꯂꯤ ꯃꯥꯅ ꯐꯥꯎꯔꯛꯄꯁꯤ ꯌꯥꯝ ꯍꯔꯥꯎꯕ ꯄꯣꯛꯑꯦ ꯑꯇꯣꯝꯕꯤꯗ ꯂꯣꯏꯅ ꯄꯤꯊꯣꯔꯛꯑꯦ ꯑꯗꯨꯗꯤ ꯑꯗꯣ ꯑꯦꯛꯖꯥꯝ ꯍꯩꯗꯣꯛꯑꯦ 12% ꯐꯥꯎꯔꯤꯁꯤ ꯇꯥꯕꯗ ꯀꯔꯤ ꯐꯥꯎꯏ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯦꯛꯖꯥꯝ ꯍꯩꯗꯣꯔꯛꯑꯦ ꯍꯥꯏꯕꯗ ꯑꯗꯨꯝ ꯍꯔꯥꯎꯕ ꯐꯥꯎꯔꯤꯁꯤꯗꯒꯤ ꯍꯦꯟꯅ ꯑꯃꯗꯤ ꯂꯩꯇꯦꯗ ꯑꯗꯨꯝ ꯃꯊꯛꯇꯁꯨ ꯄꯔꯤꯈꯥꯒꯤ ꯑꯩꯈꯣꯏꯒꯤ ꯃꯊꯪ ꯃꯆꯦꯁꯤꯡꯁꯤ ꯋꯥꯡꯉꯒ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅꯁꯨ ꯑꯦꯝꯗꯤ ꯑꯗꯨꯝ ꯇꯧꯖꯕ ꯑꯗꯨꯒ ꯃꯥꯅ ꯐꯥꯎꯔꯤ ꯁꯨꯃꯥꯏꯅꯗꯤ ꯉꯝꯈꯤꯗꯕꯒꯤ ꯍꯔꯥꯎꯕꯁꯨ ꯑꯋꯥꯕꯁꯨ ꯑꯗꯨꯝ ꯃꯌꯥꯝ ꯑꯃ ꯃꯃꯥꯡꯗ ꯊꯦꯡꯅꯈ꯭ꯔꯕꯅꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯇꯥꯕꯗ ꯑꯗꯣ ꯑꯩꯅ ꯌꯥꯝ ꯍꯪꯖꯅꯤꯡꯉꯤꯁꯤꯅ ꯃꯌꯥꯝꯅꯁꯨ ꯌꯥꯝ ꯍꯪꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯃꯆꯥꯁꯤ ꯁꯦꯝꯕꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯗ ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯕ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯑꯗꯣ ꯔꯍꯤꯃꯥꯁꯤ ꯁꯤ ꯑꯣꯏꯔꯛꯅꯕ ꯍꯣꯠꯅꯕꯗ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯀꯔꯤ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯈꯤ ꯑꯗꯩ ꯑꯇꯣꯞꯄ ꯃꯃꯥꯁꯤꯡꯗ ꯀꯔꯤ ꯇꯧꯍꯟꯅꯤꯡꯉꯦ ꯍꯥꯏꯕꯗꯨ ꯇꯦꯟꯇꯛꯅ ꯊꯝꯕꯤꯌꯨ ꯃꯥꯒꯤ ꯁꯨꯝ ꯍꯥꯏꯕꯗ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯄꯥꯕꯗ ꯈꯔ ꯍꯥꯏꯗꯤ ꯑꯩꯗꯤ ꯂꯥꯏꯔꯤꯛꯁꯨ ꯍꯩꯇꯦ ꯑꯗꯣ ꯂꯥꯏꯔꯤꯛ ꯍꯩꯇꯕ ꯃꯃꯥꯅ ꯄꯣꯛꯄ ꯃꯆꯥ ꯂꯥꯏꯔꯤꯛ ꯍꯩꯔꯣꯏꯒ ꯍꯥꯏꯕꯗꯨꯁꯨ ꯍꯥꯏꯍꯟꯅꯤꯡꯉꯤ ꯃꯔꯝꯗꯤ ꯅꯤꯌꯣꯝꯕꯨ ꯆꯨꯝꯃꯗꯤ ꯑꯗꯒꯤ ꯃꯔꯝꯕꯨ ꯆꯥꯔꯗꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯄꯣꯛꯏꯕ ꯑꯉꯥꯡꯁꯤ ꯑꯩꯈꯣꯏꯅ ꯒꯥꯏꯗꯂꯥꯏꯟ ꯇꯧꯕꯤꯕ
ꯑꯗꯒꯤ ꯃꯔꯝ ꯆꯥꯅ ꯃꯥꯒꯤ ꯃꯊꯪ ꯁꯦꯔꯦꯟ ꯀꯥꯏꯗꯅꯀꯣ ꯃꯥꯒꯤ ꯌꯥꯝꯅꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯉꯝꯖꯕꯗ ꯃꯅꯤꯡ ꯊꯨꯡꯍꯟꯕ ꯍꯥꯏꯇꯥꯔꯦ ꯁꯨꯝꯕꯁꯤ ꯇꯧꯕꯤꯔꯒ ꯑꯉꯥꯡꯒꯤ ꯑꯄꯥꯝꯕ ꯇꯧꯕꯤꯔꯒ ꯑꯗꯨꯝ ꯍꯣꯠꯅꯕꯤꯕ ꯁꯨꯝꯕꯁꯤ ꯇꯧꯍꯟꯅꯤꯡꯉꯤ ꯑꯩꯗꯤ ꯂꯥꯏꯔꯤꯛ ꯍꯩꯇꯦꯅꯦ ꯑꯗꯩ ꯑꯩꯁꯤ ꯏꯆꯥꯁꯤ ꯀꯩꯁꯨ ꯑꯩꯒꯨꯝꯕꯅꯕꯨ ꯑꯣꯏꯔꯣꯏꯅꯦ ꯍꯥꯏꯕꯅꯆꯤꯡꯕ ꯆꯥꯡꯁꯤ ꯃꯃꯥꯁꯤꯡꯗ ꯈꯜꯍꯟꯅꯤꯡꯗꯦ ꯑꯗꯨ ꯃꯆꯥ ꯁꯦꯝꯅꯤꯡꯕꯩ ꯅꯠꯇꯦ ꯃꯃꯥꯗꯣ ꯂꯩꯊꯣꯛꯄꯅꯦ ꯂꯧꯋꯤ ꯍꯣꯏ ꯍꯣꯏ ꯏꯐꯝ ꯔꯨꯍꯤꯃꯥ 12 ꯄꯣꯏꯁꯟ ꯐꯥꯎꯈ꯭ꯔꯕ ꯃꯥꯒꯤ ꯕꯕꯥꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯏꯐꯝ ꯔꯨꯍꯤꯃꯥꯅ 12 ꯄꯣꯏꯁꯟ ꯐꯥꯎꯔꯛꯑꯦ ꯑꯩꯈꯣꯏ ꯃꯃꯥꯗꯩꯁꯨ ꯔꯨꯍꯤꯃꯥꯒꯤ ꯃꯃꯥꯗꯩꯁꯨ ꯇꯥꯔꯦ ꯕꯕꯥꯗꯩꯁꯨ ꯄꯨꯛꯅꯤꯡꯗꯗꯤ ꯍꯔꯥꯎꯕꯗꯤ ꯐꯥꯎꯔꯝꯒꯅꯤ ꯃꯃꯥꯡꯁꯨ ꯐꯥꯎꯔꯛꯀꯅꯤ ꯍꯥꯏꯕ ꯑꯦꯛꯁꯄꯦꯛꯇꯦꯁꯟ ꯇꯧꯔꯒ ꯃꯥꯒꯤ ꯃꯊꯛꯀꯤ ꯃꯆꯦꯁꯤꯡꯗ ꯃꯥꯔꯛꯇꯤ ꯌꯥꯝ ꯋꯥꯡꯅ ꯐꯪꯉꯒ ꯐꯥꯎꯔꯛꯈꯤꯗꯦ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯨ ꯂꯩꯔꯝꯕꯗꯨ ꯔꯨꯍꯤꯃꯥꯅ ꯑꯃꯨꯛ ꯐꯥꯎꯅꯍꯜꯂꯦ ꯑꯗꯣ ꯐꯥꯎꯔꯛꯄꯁꯤꯗ ꯑꯩꯅ ꯍꯪꯖꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯒꯤ ꯄꯦꯔꯦꯟꯁꯁꯤꯡꯗ ꯀꯔꯤ ꯃꯦꯁꯦꯖ ꯄꯤꯅꯤꯡꯉꯤ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒ ꯍꯣꯠꯅꯔꯒ ꯃꯆꯥꯁꯤꯡꯁꯤ ꯁꯦꯝꯒꯅꯤ ꯍꯥꯏꯕꯗꯨ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯁꯤꯒꯨꯝꯕ ꯇꯥꯡꯂꯕ ꯃꯤꯀꯨꯞ ꯑꯃ ꯑꯩꯒꯤ ꯇꯥꯟꯖꯥ ꯐꯪꯖꯕꯁꯤ ꯑꯉꯥꯡ ꯑꯃ ꯃꯀꯣꯛ ꯊꯣꯡꯕ ꯑꯐꯕ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯕꯁꯤ ꯃꯃꯥ ꯃꯄꯥꯒꯤ ꯑꯆꯧꯕ ꯗꯥꯏꯇꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯝꯕꯔ 2ꯗ ꯑꯣꯖꯥ ꯁ꯭ꯀꯨꯜ ꯃꯊꯪ ꯈ꯭ꯋꯥꯏ ꯅꯝꯕꯔ 1ꯗꯤ ꯃꯥꯕꯨ ꯌꯣꯛꯏꯕ ꯃꯃꯥ ꯃꯄꯥꯗꯨ ꯃꯔꯨꯑꯣꯏꯅ ꯃꯄꯥ ꯂꯣꯏꯅꯅ ꯃꯃꯥ ꯑꯅꯤꯁꯤꯅꯤ ꯑꯗꯨ ꯃꯃꯥ ꯃꯄꯥꯗꯨꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯈꯪꯗ ꯈꯣꯠꯇꯕꯗꯨ ꯀꯅꯥꯒꯨꯝꯕ ꯑꯈꯪꯕꯁꯤꯡꯒ ꯇꯥꯟꯅꯔꯒ ꯑꯉꯥꯡꯁꯤ ꯀꯃꯥꯏꯅ ꯁꯦꯝꯁꯤꯒꯦ ꯍꯥꯏꯕꯅꯆꯤꯡꯕꯁꯤ ꯈꯜꯂꯒ ꯑꯩꯁꯨ ꯏꯊꯛ ꯊꯣꯡꯕ ꯒꯥꯔꯖꯤꯌꯟꯁꯤꯡ ꯑꯃ ꯑꯈꯪꯕ ꯗꯣꯛꯇꯔ ꯇꯝꯈꯤꯕ IAS ꯑꯣꯏꯈꯤꯕ ꯀꯔꯤ ꯑꯁꯤꯒꯨꯝꯕ ꯁꯤꯡꯁꯤ ꯇ꯭ꯌꯨꯁꯟꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯃꯐꯝꯗ ꯄꯨꯜꯂꯨꯕ ꯊꯦꯡꯅꯔꯨꯕ ꯅꯨꯃꯤꯠꯇ ꯃꯈꯣꯏꯗꯒꯤ ꯃꯦꯁꯦꯖꯁꯤ ꯂꯧꯔꯒ ꯑꯩ ꯃꯊꯪ ꯍꯣꯠꯅꯔꯛꯈꯤꯕꯅꯤ ꯑꯗꯣ ꯃꯃꯥꯡꯗ ꯃꯥꯒꯤ ꯑꯉꯥꯡꯁꯤꯒꯤ ꯃꯊꯛꯇ ꯃꯆꯦ ꯃꯔꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯗꯨꯝ ꯁꯤꯒꯨꯝꯕ ꯇꯥꯟꯖꯥꯁꯤ ꯐꯪꯕ ꯌꯥꯕꯅꯤ ꯑꯗꯨꯕు ꯑꯩ ꯑꯉꯥꯡ ꯃꯁꯤꯡ ꯌꯥꯝꯕ ꯅꯨꯄꯤꯗ 4-5 ꯑꯣꯏꯕꯁꯤꯗ ꯁ꯭ꯇꯗꯤꯁꯤ ꯑꯩꯅ ꯈꯔ ꯀꯣꯏꯊꯤ ꯊꯤꯔꯒ ꯐ꯭ꯔꯤꯁꯤꯞꯀꯨꯝꯕ ꯐꯪꯕꯁꯤ ꯃꯁꯤ ꯑꯩꯅ ꯅꯕꯣꯗꯤꯌꯥꯗ ꯑꯩ ꯑꯉꯥꯡꯁꯤ ꯃꯥꯒ ꯊꯥꯔꯒ 3ꯅꯤ ꯇꯝꯃꯛꯄꯁꯤ ꯃꯥꯒꯤ ꯃꯊꯛꯇ 2 ꯑꯃꯁꯨ ꯑꯅꯤꯃꯛꯁꯤ ꯅꯕꯣꯗꯤꯌꯥꯗ 12 ꯂꯣꯏꯕ ꯑꯗꯣ CBSEꯅꯤꯅ ꯃꯥꯔꯛ ꯌꯥꯝ ꯋꯥꯡꯉꯒꯁꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯋꯥꯏꯗꯒꯤꯗꯤ ꯄꯣꯖꯤꯁꯟ ꯑꯗꯨ ꯑꯗꯥꯗꯨ CBSEꯒꯤꯗꯗꯤ ꯌꯧꯕ ꯉꯝꯈꯤꯗꯕ ꯃꯆꯦꯁꯤꯡ ꯑꯗ ꯑꯁꯤꯒꯨꯝꯕ ꯇꯧꯕꯗꯒꯤ ꯑꯩꯅ ꯏꯔꯥꯡꯒ ꯑꯗꯒꯤ ꯑꯉꯥꯡꯁꯤ ꯑꯃꯇꯪꯗꯤ ꯕꯣꯔꯗꯀꯨꯝꯕ ꯑꯗꯒꯤ ꯀꯥꯎꯟꯁꯤꯜꯒꯨꯝꯕꯁꯤꯗ ꯃꯈꯥ ꯇꯥꯕ ꯈꯔ ꯐꯕ ꯑꯉꯥꯡ ꯃꯈꯥ ꯇꯥꯔꯛꯏꯁꯤꯡꯁꯦ ꯑꯃꯨꯛ ꯑꯣꯟꯅꯤꯡꯉꯛꯄ ꯑꯗꯨꯁꯨ ꯑꯃꯨꯛ ꯐ꯭ꯔꯤꯁꯤꯞꯀꯨꯝꯕ ꯈꯨꯗꯣꯡꯆꯥꯗ꯭ꯔꯒꯗꯤ ꯑꯉꯥꯡ ꯃꯁꯤꯡ ꯌꯥꯝꯕꯅꯤꯅ ꯃꯈꯣꯏꯒꯤ ꯕꯣꯏ ꯀꯣꯂꯣꯝ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯂꯩꯕꯗꯇꯁꯨ ꯑꯗꯨꯝ ꯊꯥ ꯑꯃꯗ ꯂꯨꯄꯥ 10,000-10,000 ꯑꯗꯨꯝ ꯆꯠꯂꯦ BA ꯇꯝꯕ ꯌꯥꯎꯔꯦ ꯗꯣꯛꯇꯔ 2 ꯇꯝꯃꯦ 11-12 ꯇꯝꯃꯛꯄ ꯑꯁꯤꯒꯨꯝꯕꯁꯤ ꯌꯦꯡꯉꯒ ꯃꯥꯒꯤ 10ꯒꯤ ꯃꯥꯔꯛꯇꯨꯁꯨ ꯐꯖꯕꯅꯤꯅ ꯑꯩꯅ ꯀꯥꯎꯟꯁꯤꯜ ꯕꯣꯔꯗ ꯁꯣꯝꯗ ꯑꯣꯟꯊꯣꯛꯑꯒ ꯁꯥꯔ ꯁꯔꯠꯁꯤꯗ ꯇꯧꯔꯒ ꯄꯥꯏꯑꯣꯅꯔꯁꯤꯗ ꯐ꯭ꯔꯤꯁꯤꯞ ꯄꯤꯕꯤꯅꯕ ꯍꯥꯏꯕꯗ ꯑꯁꯤ ꯌꯥꯝ ꯍꯔꯥꯎꯅ 11-12ꯁꯤ ꯃꯥꯁꯤ ꯐ꯭ꯔꯤꯗꯅꯤ ꯇꯝꯃꯛꯏꯁꯤ ꯑꯗ ꯍꯥꯟꯅ ꯃꯆꯦ ꯑꯃꯁꯨ ꯑꯗꯨꯝ ꯃꯦꯁꯤꯗ ꯐ꯭ꯔꯤꯗ ꯇꯧꯔꯒ ꯃꯦꯗꯤꯀꯦꯜ ꯐꯪꯉꯛꯏꯅꯤ ꯒꯥꯔꯖꯤꯌꯥꯟ ꯑꯇꯩꯅꯁꯨ ꯍꯪꯉꯤ ꯑꯩꯒꯤ ꯑꯉꯥꯡꯁꯤ ꯃꯁꯤꯡ ꯌꯥꯝꯕꯅꯤꯅ ꯅꯪꯒꯤ ꯇꯣꯂꯣꯞꯁꯤꯒ ꯅꯪ ꯀꯔꯝꯕ ꯁꯥꯏꯠ ꯏꯟꯀꯝꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯇꯧꯕ꯭ꯔꯥ ꯀꯥꯏꯅ ꯑꯩ ꯀꯔꯤꯝ ꯂꯩꯖꯗꯦ ꯑꯩ ꯇꯣꯂꯣꯞꯁꯤꯅ ꯀꯣꯟꯅꯕꯗꯨꯇꯅꯤ ꯑꯩꯅ ꯊꯥꯔꯤꯁꯤ ꯑꯗꯨꯒꯨꯝꯕ ꯁ꯭ꯀꯨꯜ ꯈꯜꯂꯒ ꯇꯧꯕꯅꯦ ꯑꯗꯣ ꯑꯉꯥꯡꯗꯤ ꯄꯤꯛꯏꯉꯩꯗꯒꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯞꯅ ꯏꯃꯨꯡꯗ ꯁꯦꯟꯅꯔꯒ ꯁꯦꯝꯕꯤꯕ ꯃꯁꯥꯒꯤ ꯑꯄꯥꯝꯕ ꯀꯔꯥꯁꯤ ꯑꯗꯨꯝ ꯃꯅꯤꯡ ꯊꯨꯡꯍꯟꯕ ꯂꯥꯏꯔꯤꯛꯁꯤ ꯊꯋꯥꯏ ꯌꯥꯎꯍꯟꯕ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯗꯨꯝ ꯑꯉꯥꯡꯗꯣ ꯑꯐꯕ ꯑꯗꯨꯝ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ ꯑꯗꯨꯅ ꯃꯈꯥ ꯇꯥꯕꯗ ꯂꯥꯛꯏꯕ ꯒꯥꯔꯖꯤꯌꯟꯁꯤꯡ ꯃꯈꯥ ꯇꯥꯕꯁꯤꯡ ꯑꯉꯥꯡ ꯀ꯭ꯂꯥꯁ ꯄꯤꯛꯏꯕꯁꯤꯡ ꯍꯧꯖꯤꯛꯇꯤ ꯀꯝꯄꯤꯇꯤꯇꯤꯞ ꯃꯇꯝꯅꯤ ꯃꯇꯝꯁꯤꯗ ꯌꯥꯝ ꯂꯨꯏ ꯁ꯭ꯇꯗꯤꯁꯤ ꯆꯝꯅ ꯇꯝꯍꯜꯂꯒ ꯄꯩꯁా ꯃꯌꯥꯝ ꯆꯪꯉꯒ ꯂꯥꯏꯔꯤꯛ ꯃꯦꯔꯤꯠ ꯂꯩꯍꯧꯗ꯭ꯔꯒ ꯀꯔꯤꯝꯇ ꯀꯥꯟꯅꯗꯕ ꯄꯩꯁꯥ ꯇꯤꯡꯈꯤꯕꯁꯨ ꯌꯥꯎꯏ ꯃꯗꯨꯒꯨꯝꯕꯗꯨꯗꯒꯤ ꯊꯩꯗꯣꯛꯑꯒ ꯑꯩꯒꯤ ꯑꯉꯥꯡꯁꯤꯡꯁꯤ ꯃꯤ ꯑꯣꯏꯗꯕ ꯌꯥꯗꯦ ꯑꯐꯕ ꯆꯪ ꯂꯥꯎꯕ ꯑꯉꯥꯡ ꯑꯃ ꯑꯣꯏꯍꯟꯒꯦ ꯍꯥꯏꯕꯁꯤ ꯑꯈꯪ ꯑꯍꯩꯁꯤꯡꯗꯒꯤ ꯅꯣꯂꯦꯖꯈꯔ ꯂꯧꯕꯤꯔꯒ ꯑꯩꯈꯣꯏꯁꯨ ꯑꯈꯪ ꯑꯍꯩꯗꯒꯤꯉꯁꯥꯏ ꯃꯃꯥꯡꯗꯁꯨ ꯄꯟꯖꯈ꯭ꯔꯦ ꯈꯔ ꯂꯧꯖꯔꯒ ꯑꯗꯨꯒꯤ ꯃꯑꯣꯡꯗ ꯁ꯭ꯇꯦꯞꯁꯤ ꯆꯠꯅꯕ ꯍꯣꯠꯅꯕꯤꯕ ꯑꯁꯤ ꯇꯉꯥꯏꯐꯗꯦ ꯍꯥꯏꯅ ꯑꯩ ꯃꯇꯝꯁꯤꯗ ꯑꯩ ꯄꯟꯖꯅꯤꯡꯉꯤ ꯄꯦꯔꯦꯟꯁ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯈꯪꯉꯦ ꯑꯩꯅ ꯍꯩꯔꯦ ꯑꯩ ꯈꯛꯇꯪ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯈ꯭ꯔꯕ ꯗꯣꯛꯇꯔ ꯏꯟꯖꯤꯅꯤꯌꯥꯔ ꯑꯣꯏꯈ꯭ꯔꯕ ꯑꯇꯣꯞꯄ ꯄꯦꯔꯦꯟꯁꯁꯤꯡꯗꯁꯨ ꯁꯖꯦꯁꯟ ꯂꯧꯕꯁꯤ ꯌꯥꯝ ꯃꯔꯨ ꯑꯣꯏ ꯍꯥꯏꯕꯁꯤꯅ ꯊꯝꯕꯤꯔꯤꯁꯦ ꯁꯤ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯩꯈꯣꯏ ꯉꯁꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕꯤꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯃꯁꯤ ꯀꯥꯟꯅꯕ ꯑꯗꯨ ꯐꯪꯒꯅꯤ ꯍꯥꯏꯅ ꯕꯤꯅꯤꯐꯤꯠ ꯐꯪꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯉꯁꯤ ꯌꯥꯝ ꯆꯤꯜꯂꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ ꯏꯟꯇꯔꯦꯛ ꯇꯧꯒꯦ ꯍꯥꯏꯕꯁꯤꯗ ꯃꯇꯝ ꯀꯥꯏꯊꯣꯛꯄꯤꯕꯒꯤꯗꯃꯛꯇ ꯔꯨꯍꯤꯃꯥ ꯑꯃꯗꯤ ꯃꯍꯥꯛꯄꯨ ꯄꯣꯛꯄꯤꯕ ꯃꯃꯥ ꯕꯕꯥ ꯑꯅꯤꯃꯛ ꯃꯈꯣꯏ ꯑꯍꯨꯝꯃꯛꯄꯨ ꯗ ꯂꯤꯂꯣꯡ ꯕꯨꯂꯦꯇꯤꯟꯒꯤ ꯇꯤꯝꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯃꯌꯥꯝꯕ ꯊꯥꯒꯠꯆꯔꯤ